ngasi nungdaram phongkiba tongan tongan basi phongsingdagi amasum thokiba thawdok wathoksingdagi maruiba e-pausing khongatcharaga mayamda share tawjage mayam lephoktaminasi ahanbada maruiba paw ama oina lakadoriba mikhalda congress na mai paklagani nungai yephaba manipur oihalagani o ibobi manipur top channel bu tabiribasingbu ahanba maktada khurumjari maruiba paw khara BJP di sasinaba Hindustani ni asingbadi Congress sebadalni Govindas BJP di Congress tagi matau tamba ngaktani matau tamlabasu seran turan oina tamduna laire ngai khangam numit humni sumna sathagadaba state level sebadal residential training camp ama ngasi MPCC gi lising makhara Manipur Pradesh Congress sebadalna sinduna Imphal gi Congress bawanda ngasi digi haudokre Tharamgi manungsana CLP leader o ibo binahai haujik lairiba Congress party asidagi hena mapangal kanba party ama oinabagi maruaiba pandamda training camp asi pangthokpani block level district level mathang training tawduna Congress ki objective karino haibisi phajana khanganana ba hotnaba amadi thaksi khaksi leiba autonomy ama ohenabagi damak pangthokli Party asina horakpadagi hauna barat ki damak kari hona kre haujikna kari tawri habadu khanganba mathoktai Congress party ki damak tadi Sevadal yauna organization khudimak yamna maru oi Sevadal asi haujik leidiba mapangal asidagi karamna hena kanhakkadage habadu maru oi Sevadal asi Congress party ki maru oiba saru amane Congress party ki khusa mayam oiriba organization sing Kankhat halaba matamda Congress party se sungsoi sudana mapangal kankhalakani maramaduna Sevadal gi loiraba matamda atopa organization mathang warm up tawduna mapangal kankhat hanana ba honagani Congress party na pamliba nungai ye phaba Manipur ohenana bagidamak honagani Congress party de yawba khaknatana party gi ideology khangba mathoktai Bharat ki citizen ama oina kari tawba yabage haibadu khanba mathoktai Hauji autonomy body sing ningtamna lairibara haibana singba si mamutana khanghanba sangi political party khudimak lebaki thawgal tawi haina tholakpani matam khara khak sasan tawraga brat semlakpanati sakhot thawrang haibasi miyoibana lairiba makhai loiba khamba nairoi maramaduna party asina hen mapangal kankhat handuna lakadoriba general election mai pakpa ngamnaba amadi miyamgi thawgal tawba ngamnaba ekhoi khudingmakna hotnaminarasi hainasu mahakna phongdokhi Manipur Pradesh Congress Committee gi President Govindas Konthaujamna hai Congress Sebadal asi ahan boina kumja English mo samapan kunga humdoida linkhalakpa matamda Hindustani Sebadal haina khangnarami haujik lairiba BJP kangbuna Hindustani Lauribasidi asengba Hindustani nate makhoi sasinaba Hindustani ni asengba Hindustani di Congress ki Sebadal ni adobo secular oiba Hindustani ni Hindustani Sebadal asi kumja English mo samapan kuntraga mathoida Congress Sebadal haina ontokhi Sebadal gi ahanba training asi Karnataka ra pangthokhi masidagidi Bharat pumba masida Sebadal lairakibane CWC gi member ge khangam na hai seva tawba haibisi atonba tawba thabak nati masidi asauba thabak ni miyam gi seva tawba haibisi lan uhanbagum tawri masi tawidana ba phai Congress party asi mapangal ka khathangi amadi masak take khalabadi Sebadal asi mapangal kalhanba sangi Congress ki satna kangon ningthina khanghanbada Sebadal ge asauba thodang sangi Congress Sebadal asi thaksi khaksi leiba khang bakan dalamane Congress ki Sebadal linkhalaba matung kumja English singba samapan kunga treta BJP gi RSS linkhat khibani aikhoin English singba samapan kunga homdoi linkhala khibani BJP gi RSS ti Congress ki Sebadal gi matau tamba ngaktani makhoina phajaba matau tambagi mahot seran turan oina tamduna leire Congress na toramba thabak singbu haujik center amadi state leidiba BJP lenga asina makhoina tawbagum ngang saktuna leire maming hongdoktuna makhoina tawba saduna leire masjid leibak thibani makhoidi leibak ningba sajinabani makhoida taseng leibak asi phahaningbagi wakhalo leite nampu sapuda lengak paiduna leibanina phongdokpaga loinana asigumba Sebadal gi training asi khara toina pangthokpa sangi haibo wafam singsu thamki
ꯊꯧꯔꯝꯒꯤ ꯃꯅꯨꯡ MPCCꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯤꯡꯁꯤꯡ MLAꯁꯤꯡ ex MLAꯁꯤꯡ ex MPꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯅꯔꯤ ꯃꯔꯛ ꯊꯠꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯃ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯃꯆꯥ ꯉꯥꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯐꯤꯂꯝꯁꯤꯡꯗ ꯃꯄꯥ ꯁꯥꯕꯗꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯑꯦꯛꯇꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯟꯗ꯭ꯔ ꯇꯈꯦꯜꯂꯝꯕꯝꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃ ꯑꯩ ꯂꯩꯇ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯃꯛꯀꯤ ꯐꯣꯟꯗ ꯍꯪꯂꯛꯄ ꯌꯥꯎꯈꯤꯕꯗꯨ ꯑꯩꯕꯨ ꯅꯣꯛꯁꯤꯔꯥ ꯀꯞꯁꯤꯔꯥ ꯑꯩ ꯍꯤꯡꯂꯤ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯖꯔꯒꯦ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯑꯍꯥꯟꯕꯅ ꯏꯪ 2002ꯗ ꯃꯇꯨꯡꯗꯗꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯅꯨ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤꯒꯦ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃ ꯂꯣꯀꯦꯟꯗ꯭ꯔ ꯇꯈꯦꯜꯂꯝꯕꯝꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯈꯣꯡꯒꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯏꯕꯁꯤꯡ ꯂꯥꯏꯔꯤꯛ ꯏꯕꯤꯌꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯕꯖꯦꯠ ꯈꯥꯛꯀꯦ CM ꯑꯏꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯏꯕ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛꯇ ꯕꯖꯦꯠ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birenꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯀꯅꯦꯛꯁꯟ in the perspective ngasi CMna JN Dance Academy da fongladuna makhatana hai ayibasingna lamdam asigi phunga wari oirabasu puwari gi oiba wari sing yariba makai ina bohonabiyu karigum iduna lairaba lairik sing fongnaba lengakta budget khamna bohonagi atopa lebak sing di lairik sing pangai da iraga lairik mayam adugi maraktagi lamdam adugi puwari ga mari leinaba tungi mirol khangaugadaba lairik sing khandoknaga fongnai aduga maru oiba lairik sing phongma ngamdrabasu lenga aduna phongdoknaba honai aduna aibasingna lairik iningbagi sangheli matawsumna manipura lairiba aibasingna puwariga naksinaba wari lairik kaya iduna thambiyu haiba pawmasu ngasi phonakhi loisilakpoina atopa atenba maru oiba pawama petrol diesel gi mamal hengalakpadagi gari atongmal amasum potsagi mamal hengalakpani AISF State lengang na athuba matamda miyam gi khanbiraga petrol diesel lawriba state lenga ki tax hangadabani petrol amadi diesel gi mamal hengalakpagana nongmada sangdraba yadraba posagi mamal loinana gari atongmal hengalakpagi maruiba maramni haina All India Youth Federation AISF ki serol na hairi serol asin hai oirangliba phibam asida miyam maru oina Suri nomniba nomagi sarapuriba miyoisingda hakthengna saitheng piri pandemic COVID-19 gi saitheng phanglaba supam nompham marang kaidraba miyamgi sadaran punsi amadi sel thungi phibam mipainingai oiba mongda soksilakli leipaki oinasu retail petrol amadi diesel gi mamal lepagi maram oiriba malemgi crude oil gi mamal OMC oil manufacturing company margin transportation course, flight cost, state government tax, central government tax, excise duty, loinana, atopa makhal makha kiyagi tax asik ngasi state asida phangliba pet mamal asiga sana sunadre haipa pawmasu ngasinung daram phonggiba pawsisingda phongnari anguna haujikta phangba maruiba paw amana mayam Pongnafam Delhi office ta bom langsilamni hairi bisa khangdaba miyoi khrana Pongnafam Delhi office Imphal gi Kaisampata leiba ngasi Saturday numit asida Pongnafam Delhi office ta bom nang silam le haba pawma khanaba source tagi phange aduga atopo maru oiba I pawsing update phangagadi myamna sungsoi soiduna update pijaraki myam ngai minasi hajiki oinadi matang sai kainarsi and thank you